ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯂꯩ ꯃꯊꯦꯜꯁꯦ ꯃꯌꯥꯝ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯅꯍꯥꯟꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯅꯝꯃꯝꯕꯗꯣ ꯑꯗꯣ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯗꯅ ꯃꯌꯥꯝ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯄꯨꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯔꯨꯝ ꯉꯧꯕꯅꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯀꯔꯤ ꯀꯩꯅꯣꯁꯤꯗꯤ ꯀꯔꯤ ꯊꯔꯣꯏ ꯀꯣꯊꯣꯛꯑ ꯇꯥꯎꯕ ꯀꯔꯤ ꯉꯥꯔꯧꯁꯤꯗꯤ ꯌꯦꯔꯨꯝꯒ ꯊꯔꯣꯏꯁꯤ ꯃꯌꯥꯝ ꯀꯣꯊꯣꯛꯑ ꯇꯥꯎꯕꯅꯦ ꯃꯌꯥꯝ ꯁꯤꯜꯂꯦ ꯊꯔꯣꯏꯁꯦ ꯂꯧꯕꯨꯛꯇ ꯍꯟꯇꯛ ꯅꯣꯡ ꯈꯔ ꯇꯥꯈꯤꯕꯗ ꯑꯗꯨꯝ ꯈꯨꯜꯂ ꯇꯧꯅꯤ ꯃꯌꯥꯝ ꯀꯣꯊꯣꯛꯑꯒ ꯃꯌꯥꯝ ꯑꯍꯥꯟꯕ ꯐꯨꯠꯇꯣꯛꯑꯒ ꯀꯣꯊꯣꯛꯑꯒ ꯉꯧꯕꯅꯤ ꯍꯥꯎꯕ꯭ꯔꯥ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯑꯍꯥꯟꯕ ꯌꯦꯡꯕꯕꯨ ꯑꯣꯏꯔꯗꯤ ꯅꯨꯡꯁꯤꯕꯤꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟꯗꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯁꯦ ꯑꯩ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯩꯗꯒꯦ ꯆꯅꯝ ꯆꯥꯕꯁꯦ ꯍꯥꯒꯠꯂꯦ ꯀꯩꯅꯣꯗꯤ ꯀꯥꯎꯗꯦ ꯆꯅꯝ ꯑꯩ ꯀꯥꯎꯗꯦ ꯑꯩꯁꯦ ꯅꯠꯇꯦꯅꯦ ꯑꯣ ꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅꯤꯁꯦ ꯇ꯭ꯋꯤꯟ ꯁꯦꯝꯕꯗꯣ ꯃꯌꯥꯝ ꯑꯩꯅ ꯑꯍꯟꯅꯦ ꯃꯥꯅ ꯑꯇꯣꯝꯕ ꯑꯗꯨ ꯃꯌꯥꯝ ꯃꯥꯏ ꯃꯤꯡꯅ ꯃꯅꯤꯇꯨꯡ ꯀꯧꯋꯦ ꯃꯥꯏ ꯃꯤꯡꯅ ꯃꯅꯤꯊꯣꯏꯕ ꯀꯧꯋꯦ ꯃꯌꯥꯝ ꯑꯇꯣꯞꯄ ꯃꯈꯥ ꯇꯥꯕꯗꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯩꯈꯣꯏꯅꯤ ꯈꯛꯇꯪꯅꯦ ꯑꯗꯣ ꯑꯩꯅ ꯑꯍꯟꯅꯦ ꯃꯥꯅ ꯑꯇꯣꯝꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯇ꯭ꯋꯤꯟꯁ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯅ ꯀꯩꯅꯣ ꯑꯣꯏꯍꯜꯂꯦꯕ ꯀꯔꯤ ꯑꯍꯟ ꯑꯗꯣ ꯃꯤ ꯃꯌꯥꯝꯗꯗꯤ ꯑꯇꯣꯝꯕꯅ ꯑꯍꯟ ꯑꯣꯏꯍꯜꯂꯦ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯄꯨꯅ ꯌꯥꯗꯕꯗꯒꯤ ꯀꯔꯤ ꯑꯍꯟ ꯑꯗꯨꯝ ꯑꯍꯟ ꯑꯣꯏꯍꯜꯂꯦꯕ ꯑꯍꯥꯟꯕ ꯊꯣꯛꯄꯅ ꯀꯩ ꯁꯧꯒ꯭ꯔꯤꯕ ꯁꯤꯁꯦ ꯀꯩꯕ ꯁꯨꯔ ꯁꯧꯒ꯭ꯔꯤ ꯃꯥꯏ ꯆꯥꯗꯣꯏꯅꯤꯀꯣ ꯑꯗꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯣꯕꯤꯁꯤꯅ ꯍꯥꯟꯅꯗꯤ ꯃꯌꯥꯝ ꯃꯁꯥ ꯑꯗꯨꯝ ꯆꯥꯎꯔ ꯂꯩꯑꯕ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯨ ꯃꯤꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯀꯣꯕꯤ ꯆꯥꯎꯕ ꯂꯦꯞꯇꯦꯅ ꯑꯗꯣ ꯐꯖꯅ ꯆꯥꯎꯋꯦ ꯍꯥꯏ ꯅꯍꯥꯟꯃꯨꯛ ꯆꯥꯎꯃꯟꯗꯅ ꯌꯣꯟꯕ ꯌꯥꯗꯕꯗꯣ ꯀꯦꯖꯤ ꯃꯤꯅ ꯍꯤꯗꯥꯛ ꯊꯥꯛꯄ ꯃꯥꯜꯂꯦ ꯀꯦꯖꯤ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯇꯥꯏ ꯑꯃꯅ ꯊꯥꯝꯃꯤꯅꯦ ꯀꯩꯅꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗ
nama throy mà marum nữa marum này nó chú rồi sắp đây này trong em throy cả gốm ba ở cái thùng gốm đấy nó mà phô tô thùng nó sao cầm đâu kiểu hảo đấy anh chỉ đâu kìa đúng không gì hai pro cầm tôi đâu ra bây giờ mà hậu đi là gì kia thôi rồi mềm sĩ gì sầu đi silo sầu đi mềm sầu đi ăn luôn thùng tôi mềm hậu về rồi đi thôi thôi càng cô thô chút nữa bao giờ thế hậu em hậu rồi chút bên hậu hay gì sao ngắm thấy dài vậy tập tuần tổ cái tôi mềm chán thì thì mềm comment để thì mềm chán thì mềm comment để video mà khuyên mình sẽ cái tôi mềm nó khuyên video chụp han being bị quên đi nó chụp nó dash subscribe tôi video nó bây không được tao biết nữa mà tao biết không anh nè tôi mềm nó khuyên video chụp lười being của tôi này không luôn cả tháo ra đi tôi mềm mà thích video tôi nó xin là xin cái bye bye